इंडिया की स्टेट अमदी यूनियन टेरिटरी खुदिंगदा ngasi civil defense drill पांगथोकनखिबा सिगी सरुक अमा ओइना मणिपुर गिसु मॉक ड्रिल असि इम्फाल चुरचानपुर उख्रुल मोरे अमसुंग निंगथौखोंगदा पांगथोकनी हाइना मिनिस्ट्री ऑफ होम अफेयर्स ना थोकपा चेरोल अमना हाइरी ngasi gi मॉक ड्रिल अतुदा फायर सर्विस की मोटर बाइक यूनिट SDRF NDRF NCC कैडेट सिंह NSS volunteers sing amadi mahiroi singna sarugyakhhi Johnstone Higher Secondary School BT Park Polo Ground amasung fire service ki office ta pangthokiba mock drill asida miyamna lan manungda bomb missile kaplakpa matamda matau karamna safe oina legani kadai da lot kani first aid karamna pigani casualty service karamna tawgani haina miyamda utuna pangthokhi thauramasi da Imphal West DC Mayang Lambam Rajkumar na mock drill pangthokpagi matangda wafum kaya phungdokhi ngasi Johnstone Higher Secondary School ki participation NDRF SDRF mayam sipulle haraga mock drill asi chathajabani simulate tawkhiba sina air raid ki simulation ni air raid ama chatharakpa matamda karamna koi gi civil defense koi prepare tawgani stakeholders sing karamna react tawgani respond tawgani haibagi matang da mock drill si plan toroga chathajabani pung mari dagi mock drill hanba long siren asi sumaina fire service ki directorate gi minute ani gi siren si kingiba matamda makha taba police tagi su sigumba air raid ama lakre haibagi porama thamgi madudagi hanbada mock bomb Johnstone Higher Secondary School da sumaina mafam amada building si collapse tawbagi figam da leire amasung fire incident thoe haibagi pochima report toraki accordingly SDRF amadi NDRF along with NCC amasung NSS ki support yaure haraga collapse tawriba building dudagi rescue and evacuation measures lokat ki kai from the evacuation tawbada ka taba leidibra haibani jingbasing si siren amuk piraga round ama chatki madugi round loisilakpada 30 seconds ki siren ahum ama muk khonge haraga koi mock drill si loire haibagi kudam amadi air raid si loire haibagi kudam duma public ta pibagi message duma koi thamjagi bani koi khuding makna as a general precautionary step ama hoina koi khuding makna masigumba event ama tolkpa matamda koi karamna coordinate tawmina gani respond tawgani haibagi matang da public ta ahen ba awareness ama pina na ba adugumba state government local ba songthang ni Aku cino ikat tu ni. Emergency. Jadi aku tak ada.